Se hujik ai adom da kanamtana sunghai haibir angkiroi doba adugo dom school college ta su kanamtana takpira angkiroi doba dugumba yam interesting oibu wa khara haijarke adong khudong thiba ama tagadore khangba matamda dong gi hakchangna torukpa yam post taba thabak khara adong gi mitna hadu hena pakthok chawthruktuna laukthuruktuna adom na ngahan kai ubungam na bafau ubungam halai in danger khudong thiba taba matamda dong gi mitna dong gi people do ngahan kai matamda gi true x saruk humlom pakthok chawthruktuna ngahan kai dagi hena mangal changsil halaga athumbu yam suppa mamba mafam da fau yeknaba khudong thiba tagadaba singadu ubungam halai in danger khudong thiba taba matamda dong gi nakongi taba ngam gi shakti magi nakong singbu gi changado atopa mi singdagi yam sathina sing bengal adrenaline haribai khoina waba langthaknaba natraga khudong thiba taba matamda thadorpa hormone sigi neurotransmitters na aikhoina khudong thiba ama taba matam yam sirba matamda aikhogi nakongi taba ngam gi shakti se yam sathina singbe hengathal hari madudi khudong thiba kyadagi hinghawraba dugma survivor singda lawkiba survey amadagi makhoina makhoiga thangnariba phau nataba arappada leiba kasingda leiba misingna murmurum sonaba makhoina chirun tongnaba phau taba ngamakhi hairi in danger khudong thiba matamda adomda matamgi khongjal asi tapthakibugum phawlakani khudong thiba taba matamda parak pai khoda donggi brain gi mathau tawgi changsi mane information process tawgi khongjal asi saruk tararom yangkhalai maram asnani sning chitta hinghoba survivor singna chiraba tanpham madudari khudeng slow motion da ui phawi hainaribado in danger khudong thiba taba matamda dongni hakchangna chaina khol phawdnaba khangdnaba phawrgasu changyam hantharbgidamukta chemical ama thadori khudam oina lanmi amana yam kanna lanthengring ijarta mangonda thangna sokpa nongina pala phaw khudak adudari yam kanna chaina amata phawroi mana kanna chaibi chaina phorkadoribudi horen konani pung kyagi matungdani maramdi khudong thiba taringai chark adudadi adongi hakchangda chaina phawdnaba endorphins hariba chaina phawhandanaba chemical asna adongi hakchangda dong system du thumjillaga leigani in danger khudong thiba matamda adongi ina adongi unsabu mirai biramaga unsadagi chenthuraga adongi muscles tongsa singdu ina chensilakani asengbane adongi hakchangna adongi unsadagi tasingna I chingthoi mi amana yam akiba phawba matamda magi kuchu taiphet ka tari do madugini masi unsadai I tongsada chensilalaktuna mabu phunanaba natraga chen kinaba nathok kinaba gidamok hakchangna silakpa thawongni hojik aina makha tajarkatori basti khudong thiba khakkinate adomda extreme fear adomda yam sathina aki tujungba phawba matamda dongi hakchangda kari thoi haibadumo haijarake tunnel vision adomna karigumba amada yam sathina akiba phawba matamda dongi brain adongi peripheral vision 70% chingjin khraga nangi hek lejariba power kudimak threat adudaida loina focus tawsilakani madu khaka thengaina namgdamak peripheral vision haibadi adongi mitna adongi ngak sungling lengdavida mit khaktana nak yet mathak makhada lengjaraga ubangam madugi mawudune mami sing adune heartbeat spike adomna yam sathina akiba ama phawba matamda dongi heartbeat adongi mihul khongjel su kapkhatlakani minute amada humfu taragi chang hulambadu chamaga marifu gi changda subnai second manga khaki manungda kapkhatlakani masigi maramdi adombu kandaba yade adombu hinghandaba yade haiduna magi I chingthok chingsin gi mathoksi 400% lom hangalakpagini mathangdana dry mouth tin kangakpa adomna yam sathina akiba phawba matamda dongi nervous system na adomda tin sungamba tin puthomba du athingba thamjilakani karigi maramdi adongi hakchangda hek yaujaribi energy shakti pumba adombu hinghandaba yade adongi thawai kandaba yade haibsti da loina pulap chungsin minaraga adongi thawai kanbaromda pulap puna yungshin khibadagini kanamtana leina amata naba pamoi adubu thoidokpa leina khralei masigi leina sin naba matamda dongi hakchangdu super hero gi mongda super power jelbagi type da adomda phawhangadab leina asigumba mai taba leina natraga hakchanggi phibam sing asigi maramda ngasigi videos dagi khoi khangmina se yam thin interesting oigani se khwai ahan boina khangmina se LRP5 mutation sigi aikhoigi LRP5 gene da thopa mutation asina maram oiraga aikhoigi saru syangsi yam sathina kansil halai kakak lawsil halai kungsil halai
अराइब वाहिद जिन म्यूटेशन हाइबदी अखोइगी जिन अमा सागलिबा मागी DNA की मथंग मनाउदा मतम चुप्पगी ओइना परमानेंटली अहोंग लाकपदुने सिगुम हक्चांगी कंडीशन असि लेरब म्यूशिंग मखोइदी याम साथीब गाड़ी एक्सीडेंट थोकप मतम द फाउ सरू शांग टेक प खोट प नानथोक प अमत यावदना करिमदा तौदबिदा थोरप कोंगाइनी मथंग द अमुक लेरे याम ऑन्थोक प मखलगी लेना उबा विटर सिंड्रोम नत्रग डिजीज मसीगी ब्रेन सोकपग मरी लेना थुदोक लेना नारब म्यूशिंग मखोइसे शीब नाब थोप याब तानफम द फाउ फिबम द फाउ मसाद अकीब मत फाउरोय एक्सटर्नल थ्रेट्स खुदमोइना ममांग द महु चेनबलिन खारो अखोइ चबुन नम थोकचिलक पोइगेरा नत्रग दोमने याम तमनै भुत थुई काइब मफम द थाजन बोइगेरा मा मसाद अकीब मत फाउरोय मथंग द मुक लेरे द हर्क्युलिस जीन मसीगी याम तांग नदी थुकन हक्चांगी फिबम असना मरम ओरगा सिगी कंडीशन से लेरब म्यूशिंग मखोइदी हक्चांग साजल तोंगान एक्स्ट्रा ट्रेनिंग अमत तौद्रगसु मागी मसादी यावरिब मथाउगी सरुक फेट की सरुक उदु याम चांग ताथखरगा मागी तोंगसा मसल की सरुक उदुना याम हेंगलप याम चौखलप साइज अम चौखलप सी ओहली थोहली मरमसना सिगी कंडीशन से लेरब म्यूशिंग मखोइगी तोंगसागी मासी मखोइगी मसल की मपैसी चुमनगी मियोइ अमदगी मखोइना सरुक अनिरोम चौखटली मथंग दमुक लेरे ACTN3 जीन द स्पीड जीन हारिब सिगी जीन सिगी आर वेरिएंट याव म्यूशिंग मखोइद चेलिब शक्ति मखोइगी पावर्सना खंहाइ खंजिनगुम पोखारपुगुम बग बग फुदोपी शक्ति पावर पांगल खुदमोइना पंजाब मक्ता सानरगसु कुइना मुक्नदबिदा अखोइ डेक्ट नंबंग मगी पांगल एक्सप्लोसिव पावर अदग स्प्रिंटिंग स्पीड हाइदि 100 मीटर 400 मीटर रेस कुम लमजल चलप मतमदा मागी अयांग स्पीड तो सुवन हंदबिदा दम यावद्रिबाव को चेन मंगमगी शक्ति पांगल से मखोइदि यावे मथंग लेरे टेट्राक्रोमेसी अखोइ मियोइब अयामसी ट्राइक्रोमेट्स ने हाइबगी अर्थदि अखोइगी मित्त मचु उनबगी कलर उनबगी कोन सेल्सी मखल अहुम याउनै हाइबने अदुबु नुपी खरदि मखोइदा मरि सुब कोन अमसु याउरप मरक मरकते याउरए मसना मरम ओरग मखोइदि अखोइना उब फंगदब मचु मखल कया कया उब ngमहल्ले मथंग लेरे कंजेनिटल इनसेंसिटिविटी टू पेन असंबिद CIP मसीगी फिबम कंडीशन से लेरब म्यूशिंग मखोइगी मसादा फिजिकल पेन मपाल थोंगदगी लागबा मपाल थोंगी ओइबा चैना खोल अमत फाउदे ताबदबुदि मसी याम नुंगाइदौ मानबने अदुबु मसी याम खुदोंग थिनिंगाइ ओइबा फिबमने खुदम ओइना अखोइना करिगुम्बा याम हाउबा अमा चाबदे अखोइगी सागी लै चिक्थतपगासी मखोइदी मसाना मरै चिक्थतचरे हाइबसी खंगबा ngमोइदोइने अदुम जोब जोब साइजिनगिबसु याइ मसीगी कंडीशन से द बेस तौरगा पुथोकपा याम नुंगाइबा फिल्म अमा लैबने नोबोकेन येंद्रिबसिंग अमतंग येंबियो मथंग द अमुक लेरे हाइपरथाइमेसिया मसीगी कंडीशन असि लेरबा म्यूशिंग मखोइगी निंगसिंगबगी शक्ति अस्ति याम साथिना बेरा काब चांगदने अखोइ चुमनगी मिसिंगसिना अयाम्बा मतमदा निंगसिंगगा लेनरिसि याम नुंगाइखिबा थौदोक नत्रगा याम वाबा याम थावाइ वाखिबा थौदोक अनिसिना अयाम्बने अदुबु हाइपरथाइमेसिया हारिबसिगी कंडीशन से लेरबा म्यूशिंगदि मखोइगी पुनसिगी तांकक अयाम्बा लुइना मखोइगी चुमनगी नुमिचिंगसु लुइना याउना याम मयेक सेंगना मै लाना लाना निंगसिंगगा लेगले ngasiगी sigumba content makal asisu pambiragadi comment da soidana ibirao superman haina